Manipura thokliba chahi ani helaba irang asiga mari leinena Manipurda chattuna Manipurgi miyangi pukning fathanaba amadi irang loisinaba hotnade haina Indian National Congress amadi Manipur Pradesh Congress Committee na kanna chaiba marakta Prime Minister Narendra Modi mathang thada Manipurda laklaba yai haina tongan paugi likhunsingna fongdorakli tongan paugi likhunsingna Prime Minister Narendra Modi mathang thada Manipurda laklaba yai hairabasu official oina confirm tawbadi ngamdri paugi likhunsingna hai karigumba Manipurda Prime Minister na mathang thada lakpa tarabadi Churachandpurda su chattuna mafam aduda oiriba fibam yengsingani hairi nongmagi khongchatta Manipurda laktuna Imphal amari Churachandpur animakta miyamgi oiba mifamsingda Prime Minister na wangangani paugi likhunsingna hai chapchaban numit lepa leitrabasu Prime Minister na Imphal da laklaga Churachandpurda helicopter da chattuna miyamna saruk yaba thoram amada wangangani amadi Prime Minister gi khongchat kamari leinana Churachandpurda helipad semganaba amadi lambi sing semjinaba leingakna thabak sing paikhatpa hore Prime Minister gi khongchat asida Manipurda paikhatpa project mayam ama sangabaga loinana anoba project mayam amagi urep uyung tamlagani haina paladuna paugi likhunsingna hai Prime Minister na sangagadaba project singi manungda chingmairongda sagatliba Secretariat Complex su sangagani tungan ba work agency singna sinduna haukiba chahi tara rongi mamangdagi paikhalakliba Civil Secretariat Complex hauzik loisinaba leingaki mari leinaba singna ngai hak leitena changshinduna yengsilaga thabak paikhatuna leiribani paugi likhunsingna hai Civil Secretariat Complex natana atai sangaba yagadaba project sing yengsinbagi thabak leingaki makok thongba singna yengsinduna thabak lokhatpa haukibaga loinana nauna paikhatpa yaba project singi matangda su tongan ba department singa tanaraga thabak lokhatpa haure haina thajaba yaba paugi likhunsingna fongdorakli panba yabadi haukiba chahi 2023 gi me ahumda Churachandpurdagi hauraktuna Manipurgi tongan mafamsingda sandokhiba irang asida yamdrabada mi chaniga furom laikhidabaga loinana mi 30 romna haujik faubada mafam khangdana leiri irang asida yum lising da mai thaba amadi thugaibana chingba tawkhibaga loinana mi lising humfu hena mayumda leiba fangdana leirambadagi kharana mayumda hankhrabasu ayamba miyoising haujiksu Relief camp sing khangna chanaba sing yum sing amadi lengangna matam kharagi oina saba sang singda leinaribani amaromdana Indian National Congress ki luchingba singi marakta party president Malay Arjun Kharge party ki secretary general communication Joyram Ramesh amadi Rahul Gandhi na chingbana Prime Minister bu Manipur da chatte haiduna ngahak leitena chaiba marakta Prime Minister na Manipur da lakpa tarabadi Manipur da leiriba irang asiga mari leinena thabak sing lokholakani haibigi thajaba lei haina paugi likhun singna fongdurakli Indian National Congress natana Manipur Pradesh Congress Committee ki luchingba singna Prime Minister Narendra Modi bu malemgi mafam sinba thungna chattuna santi purakna bahonarabasu India gi state ama oiriba Manipur da chattuna santi purakna ba amadi miyangi pukning fathabagi matamdi leiti haina chaiduna lakhibani Manipur da hauji oiriba fibam asida Prime Minister na Manipur da lakpa tarabadi madu chumna lakpa oiroi santi ki chapchaba thaurang amaga loinana lakpada natuna Manipur da popular government ama lehelaba matungda oina lakadabani haina atopa paugi likhun amana fongdorakli paugi likhun asin hai hanagi Prime Minister Manipur da laknaba tharang toramba laikhre adubu matamaduda Manipur gi irang loisinba yabagi fibam udabana lakhidabani hauji amuk lakani haibigi fibam ama lerakli basi Manipur da santi gi fibam lakpaga mari leinaramba yai hairi Manipur da matam sangna irang leiraklaba matungda chatliba chahi asigi February 9 da N Biren na Chief Minister gi famdagi resign tawkhibaga loinana February 19 dagi president role leirakibani ningsangba yabani numit kharani gi mamangda Union Home Minister Amit Shah na Manipur gi haujik oiriba fibam asida popular government ama lehenba haibasi yamna challenging oigani haina fongduki adumapu popular government ama semloi haiki dabaga loinana popular government lehenabagi yengsili haikibani Karigumba malemda tamthiraba World War III thoklakdabadi leibak tarangani thoida chenduna leihorabadi thawai hingbangam expert Karigumba malemda tamthiraba World War III thoklakdabadi leibak tarangani thoida chenduna leihorabadi thawai hingbangam haina malemgi expert kayana fongdorakli ahum suba World War thoklakpa haibasida sizinnarakadawriba khulaising asi nuclear ki khulai ngakta oiba maramna leibak amana karigumba atopa leibak amada nuclear bomb thadarabadi le atopa leibak adunasu makhoi gi manakta leiriba nuclear bomb na landarakpadagi malemgi leibak mapanda leiriba nuclear khulaising da mathang pokhairakpa yabana maram oiraga malemda mioi bihingba wagani expert singna fongdorakpagi matungina karigumba malemda World War thoklaklabadi Antarctica Islands New Zealand Switzerland Greenland Indonesia
Tuvalu, Argentina, Bhutan, Chile, Fiji amadi South Africa gi mafamsingda chatuna lehoragadi thawai hingbagi chang yamna wangna lei hairi. Hairiba leibak taraganithoi asida lehoragadi leiba asigi geographical structure na maram oiraga World War III nuclear kulai masing yamna sijinaraglabasu madugi chaitheng khara makhaidi yamna hanthaba phangani. Maram aduna karigumba ahum suba World War thoklabadi hairiba leibak sing asida lehoragadi hingba ngamgani haina phongdorakhibani. Handak Israel amadi Iran ga songna kibalan adu nuclear gi khulai sana ba honarakpadagini. Hauzik malemgi leibak mapan khaktada nuclear gi khulai leiri adu botopa leibak singnasu nuclear khulai sana ba kaya honari hairi. Aina Chief Minister oirabadi Delhi na phamu phamba lepu lepa Chief Minister du oiroi. Chief Minister karino haibasi hana Union Government da utkani haina Inner Manipur Lok Sabha gi MP angomcha Bimola Koijamna phongdokre. Wafam asing ase Youth Connect the Champion for Changes na Oza Bimol Fan Club ka khusam naraga sinduna lamfel supermarket da laiba tantha police ta MP Bimol na parliament da MP oina wasak laukhiba chahi ama mapung fa baga mari leinana Citizen Historical Responsibility haibasi da pangthokiba conclave amada phongdokhibani Congress ki senior leader Okram Mibobi gaikhangam amasung MP Bimola Koijamna maira chukhatuna hodokhiba conclave adu. How important is it for us to have a free and fair and issue-based election? What the nature of our elected representatives and their role in our lives amasung the present crisis and towards a new Manipur diaspora and their role haibakiram ani asida round ahum thokna khana nainaki round ahum aduda saru yakiba sangnai kayana Masa masagi oiba motsing phongdoknaki conclave asigi technical session amada moderator oikiba Impact TV gi editor in chief Rupachandra Yumnamna karigumba Bimolna Chief Minister oirabadi mayoknariba problem si kamdauna solve tawgadagi haina hangkiba wahangi paukhumda angomcha Bimola Koijamna hai aina karigumba Chief Minister oirabadi ahanba oina Chief Minister kanano karino haibadu khanghangani. Manipur wathok ki waroisin purangna bahonabada politics sanaroidabani. Manipur da ngamkhai lana changlakhiba kuki kanglup ki miyoi singna chingi district singda hoba upal walpal paktangna na kokthoklaba matung popi thaba drug sungba amadi drug lalonbagi thabak singli sangsina chathaduna lagli loina na logi wangmada huran lona da changsilakhiba miyoi sing adugi leinaba anauba khul sing sengotpadagi handoktuna lamdam asigi yalongmi singi horokfam oiriba chingda leiriba Laifam len singbu naron da changsilakhiba sing aduna makhoi gi mapa mapugi khubamni haijinduna maitai singna mafam aduda changbada athingba pibagi mathakta puwari semdoktuna makhoina asengba yellow mini haijinduna Manipur gi punbagi saktam thugaina balalong chathaba leptri makhoi sing asina Manipur gi punbagi saktam thugaina bachatharaki balalon sing adu miyamna khangnarakibadagi haukiba chahi 2023 gi May 3 dagi atamnana mitai miyamda nongmai chindol onsinduna landaba horakibasu chahi 3 mapung phazilakadaroba fawba Waroisin purakpa ngamdana leiribasi kari maramgino haiba miyamgi wahang oiri mireibang macha lamhen tuhenba khulai paibasik na Manipur gi apunba saktam thugaina balanda chathabada makhoi gi horakfam manaba lamdam asida ingtapna khunda jariba miyoi singbu chungoi oirubasing langi maichak mayongnaduna tangdu leitana hingba ngamdrei leibaki mathakta landa rakhiba lamhen tuhenbasing aduda leiba asigi lengak pathap Indian Constitution gi makhada mikhal thengnaduna mihut oirakhiba kuki MLA tarana phongna saugalibasing adugi mathakta leibaki mayokta leibagi damak logi oiba chairak piba ngamdaba asina maram oiraga wathok asigi waroisin purakpa ngamdabani haibada haimanba thokloi amaromdana Mayalam lengak mainland India ki luchingma singna wathok asigi waroisin puraknabani haiduna popular government mahut PR thamjinduna waroisin puraknaba honarakiba thahum henjilaklaba fawba waroisin purakpa ngamdribasigi nungi oiba maram kari leibagino leibaki mathakta landaduna Manipur mache tana thugaina bahonariba singa wari sanaraga waroisin puraknaba honabada matam sangna changhalibasi wathok asida politics sanaduna leibadagi rahaiba wahang leireklibasi afaba khudam natte Manipur miyamgi oiba matamgi tholakpa issue singda matangda center amadi state anina issue sing adugi waroisin matam chana purakna bahonabagi mahut politics sanaduna miyambu apangbasi bagi thodau sing li sangsina chatharakibadagi loikham naidraba wathok na tangdu leitadraba state oirakhibani masina maram oiraga center amasung state ta matamgi lengaklon paikhiba party gi luchingba singda state asigi miyamna thajaba leiraktabadagi politician pumnamakpu miyamgi yeknaba oina laurakhiba silaibak thibani politician haibasi leiba amadi miyamgi punsi ngaksenba miyamgi ihul khangba amasung chawkhatpa tangdu leitaba puraknaba luchingba singni makhoi gi kathokpa miyambu thamoi sengna nungsiba ngamba adugi damak miyamna makhoi ba awang bathakta ikai khumnaba utnaribani
ꯑꯁꯦꯡꯕ ꯄꯣꯂꯤꯇꯤꯁꯤꯌꯟ ꯑꯃꯗꯤ ꯑꯁꯦꯡꯕ ꯂꯨꯆꯤꯡꯕꯒꯤ ꯃꯇꯤꯛ ꯃꯌꯥꯏ ꯆꯦꯟꯗꯕꯁꯤꯡꯅ ꯃꯤꯌꯥꯝꯕꯨ ꯃꯈꯣꯏꯒꯤ ꯐꯝꯕꯥꯜꯒꯤꯗꯃꯛ ꯈꯨꯠꯂꯥꯏ ꯑꯣꯏꯅ ꯁꯤꯖꯤꯟꯅꯕꯒꯤ ꯊꯧꯑꯣꯡ ꯆꯠꯊꯔꯛꯄ ꯃꯇꯝꯗ ꯑꯗꯨꯒꯨꯝꯕ ꯄꯣꯂꯤꯇꯤꯁꯤꯌꯟꯁꯤꯡꯁꯨ ꯃꯤꯌꯥꯝꯒꯤ ꯌꯦꯛꯅꯕꯅꯤ ꯍꯥꯏꯅ ꯂꯧꯏ꯫ ꯑꯁꯤꯒꯨꯝꯕ ꯃꯈꯜꯒꯤ ꯄꯣꯂꯤꯇꯤꯁꯤꯌꯟꯁꯤꯡ ꯑꯁꯤꯅ ꯃꯤꯌꯥꯝꯒꯤ ꯌꯥꯏꯐꯅꯕ ꯈꯟꯕꯒꯤ ꯃꯍꯨꯠ ꯃꯤꯌꯥꯝꯒꯤ ꯃꯥꯌꯣꯛꯇ ꯂꯩꯔꯛꯄꯗꯒꯤ ꯂꯩꯉꯥꯛꯄ ꯑꯃꯗꯤ ꯃꯤꯌꯥꯝ ꯑꯅꯤꯒꯤ ꯃꯔꯛꯇ ꯃꯨꯛꯅꯕꯁꯤꯡ ꯊꯣꯛꯂꯛꯇꯨꯅ ꯁ꯭ꯇꯦꯠ ꯑꯗꯨ ꯋꯥꯊꯣꯛ ꯂꯥꯟꯊꯣꯛ ꯃꯤꯀꯞ ꯃꯤꯔꯥꯎ ꯈꯣꯟꯅ ꯅꯥꯀꯣꯡ ꯁꯤꯡꯖꯥ ꯌꯩꯕ ꯑꯣꯏꯔꯤ꯫ ꯃꯁꯤꯗ ꯅꯠꯇꯅ ꯂꯩꯉꯥꯛꯄ ꯑꯃꯗꯤ ꯃꯤꯌꯥꯝ ꯑꯅꯤꯒꯤ ꯃꯔꯛꯇ ꯃꯨꯛꯅꯕꯁꯤꯡ ꯊꯣꯛꯂꯛꯇꯨꯅ ꯆꯥꯎꯈꯠꯄꯒꯤ ꯃꯥꯏꯀꯩꯗ ꯈꯨꯃꯥꯡ ꯆꯥꯎꯁꯤꯜꯍꯟꯕ ꯉꯝꯗꯕꯗꯒꯤ ꯇꯪꯗꯨ ꯂꯩꯇꯥꯗꯕ ꯑꯣꯏꯔꯛꯏ꯫ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯀꯨꯀꯤ ꯑꯃꯁꯨꯡ ꯃꯤꯇꯩ ꯑꯅꯤꯒꯤ ꯎꯪꯈꯠꯅꯕꯒꯤ ꯋꯥꯊꯣꯛ ꯑꯁꯤ ꯂꯩꯉꯥꯛꯄꯁꯤꯡꯅ ꯂꯤꯁꯥꯡ ꯁꯤꯠꯅ ꯁꯣꯏꯊꯔꯛꯈꯤꯕꯗꯒꯤ ꯑꯣꯏꯔꯛꯈꯤꯕꯅꯤ ꯂꯧꯏ꯫